Manipuri si resource marang kaina leitabana tourism da mai onsen bagi tangai fadaba lei haina tourism minister Tourism Lokena Fongdurakli senior writers and playwrights forum Manipur na sinduna pangthokiba Marisuba Manipuri film script competition lisingani kunga tarukta makok mathang tarakraba writers sing mana piduna ikai khumda bud bagi acham matharam amada wafam mase mahangna fongdokipane film forum Manipur gi vice chairman and Surjit Kanta Madi, Senior Writers and Playwrights Forum Manipuri President Manau BMM na Presidium Member Singway na Sarukyaduna, Jawaharlal Nehru Manipur Dance Academy, JNMDA da Pangthokiba, Award yan thokpagi achamba tharomadu da mahangna hai, Manipur si resource marang kaina thokpa state amma oidabana, center gi Mityeng na hingba state amane, Niraga asum leiba haiba sisu mina karigumba matam na usilakte, Lairaba state ama oibana, Aikogi state asi matam kharadi waki gane, Maramaduna, tourism sector da mai onsilabadi, Aikogi senmitlon amadi, sel thumda chong na mateng oigane, Manipur khakta natana, resource leizadaba India gi atay state kaya masu, tourism da mai onsinduna, center gi mateng iyaw dana, masana maromdom lepchari, tourism saukhat hanse harabadi Manipur si law and order hana, Fahan bagi tangai fadabalay, Tengkang kaya rakta Manipura thokli ba irang kaya sina maramoiraga, state asida tourist lakpagi changa se aduki matik nemi, tourist masing yam na laktabanina, tourism sector asisu fel oy baga pangka goire, laibak amagi chaukhat khongjal haibasi laibak adugi sanditlon gi makha poli, haujiglam da masita thokli ba irang asina, aikoi chahi tara kun gi changda, khongpham maning hankrabani, swatha horaba khongpham ase, pukhatsi hairabadi, Irang Tokhandaba Amadi tourism sector da mai onsin bana Aikogi Amatangaraba Pambaine Manipur is held by the bus state Amoy Jarabasu sports amadi art and culture di ina Kunba state amane sports amadi art haibasi Aikogi I utong the Yaujarak Labaguna mane Masigi Kudong Jaba Lauduna Aikogi Haza Singzaba Hiram Sing Asida Hena Hotna Duna Mitoi Mihen Bangam na Bahotna se Miobagi Wakal control Tobangam Liba art Asigi Matengna Miami Pongning Wakal Apaba Chaukat Pamaike the Puna Bahonabada, artist sing the Mateng Pangbiu Haina, Mahanga Makatana Fongdoki. Nasipang Toki by Awadi and Topagi Toramaduda, Ahan Bada Romi Maitena Mahaki script, Nashwan Pikna Gidamag, Sarungbam, Mani Ning Sing Mana, Lisingani Kungataru Panki, Anisuba Balabi Mangangna, Mahaki script, Tagup Ngan Bigidamag Z. Sakhi Gopal Award lisingani kungataruk pangki ahum suba manada KH Biswamitrana Mahaki script Pingangi dama KH Bidhu amade Laima Khubi Ningsing mana lisingani kungataruk pangki aduga thiam Mina Kumarna Mahaki script Tamphagi Pandam Gidamak Special Jury Award Iswar Chandra Khwairak Pam Ningsing mana lisingani kungataruk pangki Apit po wakalon masa yi ba ko tongan pa thoning da tholok kaya sin ko state 20-30 years maning hangire masi maning hangire base khoi kalmai fukala ka ge ha sing sigi main important khwaidagi responsibility lago de ji kari no hai matam da khoi masi di khwaidagi maru ine ai wakhallon da di khoi sports and tourism and ai ba ai sing khoi writer and script play artist sing jina khoi gi artist sing jina khoi gi art tat lai ba mioi sing jina mioi ba khoi thamoi sumat pangam me Kafan Mazungami, Nohan Mazungami, Aduna Nasagi, Equigi, Lady by Equigi, Mui by Equisi, Asagi, Aran Bassian Turan, Satkidabo Kalonzi, Equigi, artist sing Amadi Aiba, Aibi sings in Equigi, Nasi, Mirol, the Huzik Lady, Equigi brains, Tongana Punava, Adugi Wakalon, Tada Virga, Equigi, Sigi, Lamdams the Toning of Tolopia Twise, Masi, Pada with a sober Matin Pangio in my young